Online Manipur YouTube channel sa being birbo mayam pum nang po mukan taram nuksari han badam na maro paw ma bade tumzege Kukisingna maina tumna thadokraba Morehda Meeoi Leiramle mafam sing sengdoktuna kaithen famgani haiduna Erang Hwrakhre Morehgi akoibada khudaktagi matam kaktana curfew thamjinkhre Hawkhriba May ahumdagi hawduna thorakliba lan asida border town Morehda leiba Kukisingna maina tumna thadokpikraba Moreh ima kaithel community variety market amadi tongan ba kaithel singda leiba Meeoi singna Leiramle amadi phamlamba dukan amadi tangui onkraba yum singda Kukisingna akai atoi sing sengdoklaga kaithen famgani haina tawrakpadagi security singna athingba pirubadagi Kukising Erang Hwrakhre hairi thagdok asing asi ayu anganbada thokibani hairi tongan ba kuki nubi nupa kaya amana kaithen lomda thoraktun Erang atu hawrakpani hairi oirekliba phibam asta khudaktagi hauna mafam adu district magistrate na matam kaktana curfew thamgre hairi hawjik thorakliba Erang asi laksinaba RAF amadi atai ahenba security forcing thamjinkhre haina thajaba yaba paw amana hairi ningsingba yai Surasanpur su Meeoi singna Leiramle mafam singda Kukisingna JCB amadi bulldozer na singba machinery sing sinduna lam kaya temthuktuna thamkibagi thodok leikibani aduga mathangi update na sana sabi Meeoi khullomda nongmai round kaya kapsilaktuna attack sathrakre lamdam asida thokliba lan asigi manungsana kuki narco terrorist na ngak leitana Meeoi na taba singkhung singya da leiba khulsingda bomb amadi nongmai kapsinduna attack sathabagi tabuk leptana sathari ngasisu ayuk yangang pokpi police station gi manungsana leiba sunuro kuki khullomda gi kuki kulai paiba singna sana sabi Meeoi khullomda nongmai round kaya kapsilaktuna attack sathrakre hairi hiramasi matang ge phangpu pawgi matungin na thodok asing ase pung taret khara helakpa doi de thokibani hairi sana sabi Meeoi khulgi khunja sing ne labukta thabuk suringai da sanuro kuki khullomdagi nongmai kaplakpa dagi labukta thabuk suna ramba khunja sing khul tamna chen rakhi hairi sana sabi Meeoi khul hairi basi Kukisingna koisil laga sing khongda taba Meeoi khul amani mafam asida kuki kulai paiba singna thengkhang karakta nongmai kapsin duna attack satharkiba leikrabani kuki kulai paiba singna tatana nongmai kapsil lakpagi thabuk satharakpa asina sana sabi khulgi khunja sing tangdu leitana sathok sasin amadi thabuk inkhang tawbung ngamnadre haina khunja sing na pen tabu wafam kaya phongdok narakli mathangi update asina NNCN R da yaukhre Bharat Sarkar gi mathak taning tampa Nagaland ama semnaba nongmai paiduna lan horiba NNCN ke gi kedar taragani to NNCN R da nonu yausil lakre Myanmarda based over NNCN ke gi lan missing adu loop adu gi Major General Yimkham Koniak amasung tampa Koniak na lusingduna NNCN R da sanglakibani makoi taraga nithoibu ngarang loop adu council headquarter harau tayamna okre hairi makoi bu okpagi thorom adu da NNCN R gi president Y Wangting Nangana amadi kilonser singna susaruk yaki hairi makoi na loop asida yorokpa asina loop adu gi pamli pandam amuke hena mai pak lagani amasung apun bagi thauna sagat pangam lagani haina loop adu gi lusing basing na phongdok na ki hairi Duga mathangi update asna Myanmar refugee camp the military strike na Meeoi kunga mapan Hatkhre awang thangba Myanmar gi sarukta hangbo refugee camp amada hawkibani thokaba numita sa thakiba military strike amada pikliba angang sing amadi ahal oiraba sing yauna punna Meeoi kunga mapan Hatkiba ga loina Meeoi kaya amana soka pannang Hatkhre FT report matung ina military strike zuna mayum makai thadok tuna lan general laba singi damakta hangdokpa camp amada target tawkibani mapam adubu khudum sangsinduna leiriba ethnic rebel group ki wangang lui amana news agency asida phongdok khibada thodok adu da laikhidraba sing gi manungda angang sing amadi ahal oiraba sing yauri haiki Kachin Independent Army KIA gi colonel naubuna phongdok khibada military strike adu da Meeoi kunga mapan sikibata natana Meeoi yankai ga taruk lomna sok apan nangki strike attack adu ngarang numidang pung 13 ge makhai rum tabada satharakibani hairiba attack asi chathadringai mamang da drone season ramba yabagi oithokpa lai haiki mangna makha taradu na China ga lona bangam khigi sarukta leiba laija town manakta hangbo refugee camp adu sathakiba strike adu gi matang da hojik ke IA na thijin bagi thabuk sathari hairi thawdo asigi matang da Myanmar gi Shadow National Unit Government NUG gi wangang loi Kyau jau na hai ruling military refugee camp da sathariba attack adu war crime amaga samanai military council gi thawong asi war crime ama oibata natana humanity gi mayuk ta sathaba crime ama suni haini yaring da phongdoki magna malim gi lebak sing gi pukning sing chiladu na thodok asi gi matang da sabsaba thabuk lokhatna ba hona ba da mating pangbina ba haijakhibaga loina na attack adu China ga hek thangna ba mafam chatharakiba oibana junta na yumthangna ba lebak sing bu ikai khumna de haiba sabsana udli haina phongdoki aduga atop update amana Asiba HAKCHANG ama Leiramle lilongda leiba nganglo lokon phawraga chatpa Idiga road lambi gi mayada leiba labukta masin amadi manakongda kongkon karaba
overdose चलगा सिगनी चिंगनब नुपा अमगे असिब हक्चांग अमा सिरमले असिब हक्चांग अदु ngasi ayuk labuk ta lau yeng basat pasing na thengnarakpadi lilong police ta pau piruba matung da lilong police station gi kangbu ama laktuna yeng silaba matung da sahi kunu humdoi muk suram bayai ama de feet 5.3 muk wangba Meeoi ni Asiba HAKCHANG adu masak maming khangtok na balilong police na Hwrakhre hairi video sing bibagi damakta mayam pum nang po mukha na thakachari ano update ki damakta online Manipur YouTube channel as subscribe to biramo thank you